Napse radia amam angan awa nungai phibam animakta pukningi phibam amata oiraba thaujan bibadasu aduk haraurudraba tuhat bibadasu aduk nachungludraba mangondagi taibang punsigi awa anana laithawi tungda magi tungin mangamdana mahak na mayok nei phibam khuding Allah ki mingda mahak na thado e pendaba pumba Allah gi mafamda Allah na kaubi magi manai singbu napse amaradagi napse lawamada napse lawamadagi napse mutmainda pungyan chumna puba kanana pungyan chumna puba kanana kala thada laikoiri laichu tare na lairangli nuai begi mikupta su Allah ta tawbi mal khangbau cheraba awa bagi matam da su mahake matengi asa da lepli bakana gumbana punchigi phibam khuding makta Allah da sinna thokpa matamda penai da pukning na pen thokpa haira i kana gumba magi phibam khuding Allah da mapung phana sinna lado laga khanghaina nomliba masagi halat phibam khuding ma putaram na okliba thamoi amada iman gi achetma machak uba phangani amasung taibang panpagi awa anana mangonda sokpa ngamdana magi tungda leitha hogani kanagumban asa tawrabadi Allah da mahakna okle mahakidamak haibadi Allah na okle mahakidamak yengbiyo Quran surah number 34 ayat number 3 asengma panggal amade thaujan di miyobagi nungdagi hawrakpani nunggi nung oibada mapu mahaki thongsing leiri magi kanglukki misingna magi lambida laktrabada Allah na haibiki nang heno akhang kallu taseng namak afaba poloi di dharma laiba kaidaba singini Hazrat Nuh alaihi salam na haiki aina taseng namak asa tawjai Allah da yengbiyo Quran surah number 13 ayat number 53 amuksu Quran gi surah number 34 ayat number 19 da sumna haibiri akhangbani aronba amasung afongba punamak panganbani khwaidigi hena asingbani Hazrat Yaqub alaihi salam su hakchangda sikpa nabagi awaba mayok nakhi taigumsung khanghaina khangki Allah da changjaki amasung haijaki madubu fanbinabagi damakta khwaidagi pamjaba utki sa chaba thadokhi Hazrat Idris alaihi salam gi punchida awa ana ayek na pik thanki taigumsung punamagato khanghaina khangki mayok nakhi pangi awa ana ayek imanda sokpa ngamhankhide thoina dum changyeng singni khandona imangi chesin hanba amasung mapuda naksin nabagi khudong sabo henki mapugi manakta masagi mafam mukam leiba awang bathaki moiba singna kalame paki asengbu wahai asigi arta sengna khangjai amasung khangu Allah dilai mi amasung mahaki thamoi gi marakta Quran surah number 9 ayat number 10 mari आखिरी नबी हजरत मोहम्मद मुस्तफ़ा सल्लल्लाहु अलैहि वसल्लम की पुंसीदा मपू थाजदब सिंगी अमदी मुशरिक सिंगी मियोट मिनै कया मायोक नखी पोकना फमलमदम थादोकचनो चटप ताखी कुफार सिंगी सारौदगी अमदी लानफम कयादगी हिंगननब सेम सादुना त लैब ताखी तैगुमसुं फिबम फियमगी मखापोना अल्लाहगी मतेंगना मायोक नखी माइ पाखी अमसुं मदुदा दिनगी लनगै ओहन बिखी मसिमकना कुरान शरीफ थारकपदा चाही कुलहुमदोय चंखरबनी पुनम अदो करिगुंबा थौदोक नत्रगा मफम मतंगा मरी लैनबा ngakta oiki khwaidagi phaba thabakti supnatangi Allah khakna penbinaba tawba amal thabok thong aduni miyoibana mayok nariba awan nungai punamak asi dandi amadi changyeng oirabasu mujahada da lairaba singi damaktadi changyeng oina mayok nei madagi phal oina mahake rohanet ke thaklon sing kakhatsanabagi pambai oina hawi amasung Allah Taala gi manak nakchanabagi khudong chaba lanthokpirei Allah Taala gi manak nakchaba phangba asina mioipok amagi khwaidagi chawba mai pakpa phangba oiri mahake maphamda alam singi parda haidokpirei